Meghalaya Chief Minister Conrad Sangma Norris Macha Anida Chatthakhiba Thawong Athubada LEINABA SINGNA action LOUKHATANABA appeal TOURAKLI South Delhi Circuit District Court Complex ki Malviya Nagar area da manipur amadi Assam dagi nupi amaga transgender amagada nupa kharana taba yadaba wahi wata sizinabagi mathakta fu chaiduna ka henba Thawong Chatthakhiba gi matangda Conrad Sangma na hai asigumba thodok asi mainland India da leiriba Norris Macha Singna toina thengnaba thodokni asigumba thodok asida LEINABA SINGNA tumina leishin pham thokte mara leiba singi mathakta chap chaba action lokhatkadabani haiba wafam thamlakli nakana maromda su manipur gi NPP Vice President Irengdam Hemochandra nasu Thawong adubu akan mamongda yaningda bofongdoropaga loinana chap chaba lokhatfam thokpa thabak sing lokhatuna mara leiba sing puthoktuna maral gi matik chaba choirak phanganana ba appeal tawrakli